Iramdam asida umang laikol kudingda mayhorolda gi pangthoktuna laklaba umang lai Haraoba gi chatna lonchat sing ningthina khangduna lai gi oiba achumba thoram sing mapung fana pangthokpa ngamnaba pandamda nongpok ningthau apanthoi trustna lakliba tha asigi me 18 gi June gi tang ani fawba numit 8 ni chupna umang lai Haraoba Haibasida workshop ama pangthoklagani workshop asida lamdam asida leiriba umang laikol gi thomi amadi miyamna saruk yabiyu haina trust asigi maikaidagi Fongdorakli. Thobal Nongpokching Powerhouse manakta leiba ibudau ibendau anigi khubamda paugi mifam pangthokladuna Nongpok ningthau apanthoibi trust ki cultural organizing secretary Ratan Laishang Temna haikibada workshop asida umang lai Haraobada amaiba pena amaibi singi machat amasung thaudang sing tongan tonganba umang lai singi laichat laihui sing amadi lai ikauba makhal sing tangkul nurabi screening of lai Haraoba amadi pokpa siba Umang Yumseng amadi Nongathel Haiba Hiram Singda Pandit Loishang Imphal Lining Thau Sanamahi Temple Board Imphal Manipur University of Culture Imphal Ukal Manipur Amadi Utra Sanglen gi khang hairaba kayana wangang bigani workshop asida yaubigadaba singna tha asigi kundagi form lobiduna kunmanga fawbada form pisin biu haina trust ki maikaidagi Fongdorakli Nongpok ningthau apan thoibi trust thawalna sinjaduna laiba megi tang 18 Sok lising aniga kunmanga dagi Numit 8 ni supna state level gi thakta lai Haraoba gi workshop ama sinjari hairiba workshop asida iramdam asomda laibiriba laibungi committee amadi iramdam asonda lairiba laiga mari leinaba organization lup khudingmakna saruk yabiu haidana nongpok ningthau apan thoibigi maikaidagi trust ki maikaidagi paujel asi thamjari loinana aikhoigi sinjariba numit 8 nigi state level workshop asida saruk yabigadaba resource person singi samlappa ama thamjarabada Wednesday 28 May 2025 asidana umang lai Haraoba amaiba pena asaibi macha haiba workshop asida Pandit Loishang amadi Lining Thau Sanamahi Temple Board Imphal Manipur University of Culture Imphal Ukal Manipur Pandit Loishang asina singba utra amadi asina singba laigi hojik Manipur yoina mayai sanglen thau pubiriba expertsin nga laktuna hairiba numit 8 nigi state workshop asida saruk yabiduna resource person loina saruk yabigani hairiba workshop asigi form laiba tang kundagi nongpok ningthau apanthoibi trust ki office tagi form lobiduna tang kunga manga phawbagi manungda workshop yaubigadaba singna form thajin binasu thajin binabasu amu hana nolukcheri